September thana lakpada aikoina aikoigi laioi khraba ahal laman singi mafamda tarpan katuna ningsing nari Manipur gi athaubi kaya Maraibak ki damak thawai kat khraba singi mafamda laisu katuna ningsing thauram kaya pangthok nari Singthani ngai oiba mioi kaya laikre makhoigi mafamda nongma khakta oina ningsing ba thauram pangthok nai adubu lamyamba hizam irabot ki ningsing thauram di September tha ama chupna pangthok nari Masini Jananeta Irabot ki matik magun haibadu tha ama chupna singtharabasu loiba nairoi daba mahaki matik magunni lamyanba Irabot ki punsida mahaka mari leinaba maru eba thogdok sing September tha da thokki thogdok khradang pallabada Englishing ma chamapan ni phuni pangi September kunma thoida Manipur Kasar Lusai Singh amasung Tripura pullaga Purbanchal Pradesh sembagi mayokta Imphalgi MDU holda wakat mifam phamnaba hotnabada thokkiba thogdokta police phamnaiba ama sikibadigi neta Irabot mirot oiki mathang sahi September kunma thoida Buddhachandra Maharaj na merger agreement sahi taunaki Englishing ama chamapan yankai mathoigi September kunma thoida matamdugi Manipur sarkar gi mayokta leibasingi mathakta satharakiba bichar adugi rai laukthokki lamyamba Irabot Englishing ama chanipan marphudara taruki September kuntrada Imphal gi pisum oinam lekai da poki mahak Englishing ama chamapan yankai mathoigi September kuntarukta nongaki haujiki matamda Irabot ki wakalon miyam hupna khangminadaba yadaba haibadu oirakle Tokai tanabagi wakalon amana amabu thajaba mangnaраklaba ngasigi khunai sida Irabot kumlusing ba ama ningsing narakli sing amasung tamgi amato oiba saktam sagatnaba hotnabada mahangna arapa singnung singda khongna satuna lusingba kayaga unaki Manipur gi apunba saktam kahenba yade haiduna Irabot na Englishing ama chamapan niputare ki November kuntrada rajniti dol singi apunba United Front semki Englishing ama chamapan kuntrani pangi December kuntrada Nikhil Hindu Manipuri Mahasabha gi chingami phamna laukiba warep aduna Manipur gi rajniti da ahongba kaya purak hanba ngamki mifam aduda Mahasabha gi mingdagi Hindu wahai lokthokutuna Nikhil Manipuri Mahasabha haina mingthonki Mahasabha asina kaisum sangde leiribi Rani Gaidinlibu thadoknaba lengakta taksinki Kunai ama chakotpada mama laibak nungsijabagi wakalon samas ki chatnabi sel thum kala sanskriti amadi lenga kanglon punamak asigi anoba mayot ama purakpa changi haibasi jananeta na mangjongna takpirami taseng namak lamyanba Irabot ki punsina school ama oiduna miyamda achumba maikai takli amamba lambida maira oiduna lamjingbiri adubu maru oiba wahangdi aikoi mahaki tung inbada matik charabra aikoi miyamgi damak kaya yamna kathokpa ngamlabage ngasi karigumba jananeta Irabot ki mitam amasung photo na marol thoklamlabadi warauramgani soidana hairamgani nasa gi khudong saba khara phangnabagi damak Manipur ima bu nungsiba saduna leisu katlibadu ai pamde phammunabagi thabak thadoktuna leibaki oina tasengna khanjaba lusingba aina masak khangi phamgi damak muknaba Thajanadaba amadi nungsinadaba nakhoigi laisu ai lowningde corona na asuk yamna awa saitheng nanghalaba lamdam asida achauram kaduna mantri oire haiduna oithokpa yaroidaba wasak sakkanu taningde senja thumja gi manglunu oireroi awa anatarba kana laijadraba singi mating pangge khallu isona thaujan bigani jananeta na ibirami thangol adu maya thangu thauna he lauba Hingsa chathasi haibagi paujel nate sanagi phau khausi haibani sana thisi haibani mikha pona thabak togumsi haibani lingjel manasi thangol aduna minai yot ingkaksi singtam dharmajat naigumsi amata oibagi pangal sagat minasi punna chaukat minasi haibani mahakna sakli joy apunbagi joy kiganu apunbana joy oigani Jananeta Irabot na amukkasu hogdokli gyan tadana tumduna leiriba kangleisa sing ningtamlabasu isagi tawpham thokpa ithau kaukthokutuna tumduna leiriba miyambu hauro awaba mahingi amamba koktuna swadhinta numit thorakle mangda hauro